Good evening, ma'am. Mukana taram na usari. 3 month ki hai tare. Ngasi dagi na 3 month pauki. Akhoi ifam da kari kari since lakadagi kuina kamaina thingna gani. Kamaina mayuk na gani hayudugi matang da. Ding se requested ni mayam gisum kamin da kari da lakpado 3 month ki manung da kari kari ahung ba lakani hayudu yengminasi. Sumaina pirage option se pyramid ahum pirage 3 pyramid sida akoina apambado choose tawbiro aduga kaigumba amataga sum ningsing hauge aigi description da WhatsApp group ama hapane law of attraction gi matang da amade manifestation gi matang da aigi punsi gi lambi da amtang hong da yade haitare any situation lakpa matam da matau karam tawna kaino tawgadagi mayong nagadagi haiba pose ama kaino tawnabagidamagta ai morning session da class ama pujarakena tawri yaubiningba haitare aigi life ki journey da ahungba pubininba mising hojiki WhatsApp ki group se da join tawsanbiro athuba matamda haitare class se ai haunabagi ready da haura haitare ne Firstly, aigi mind jingse haina balai medical science na keno to roktraba yaraktraba matamda spiritual science na amuk hawi haidana ko aduna aina matau karam tawna matam suppada isana isabu harauna nungaina thamjagadagi natragana isana isabu hil tawjagadagi sigumbagi matangda nainagadoini aduwa aigi mentally sima mindset sima hanamtang reprogram tokthokpa ma darkar oi adugi matangda tawgadaba class ni aigi punsigi lambida aise yamna ware natraga aigi mateng pangbinaba kanagumba amta leite natragana aigi hakchang se kayano matam karamba kanda farakani adagi kari no narije kamai tawna no gana hanjan khalliba mayam singdo adugi matangduda phaningba natragana hongtokningba haitare aigi imung manunggi wari aigi punsigi wari se anouba chapter amada hongningba misingna ya yobiro fast come fast chance limiting seat ne yamna mi mayam tawbadusu aina kano tawroidabanina haitare ne sumaina thamjage sidaida choose tawbiro ani hiram khudimak aikoina tawriba khudimak se manifestation ngatane energy se bo koina alignment amada thamaga aigi ifamda phanganba ngatani science ngatani everything is proven oiba pot ngatani ko sigi ahamba pyramid se khanba me singi haibet yengake 3 months ta kari ahungba lakadagi haibado life ki circle ma ending lakadore ko life ki circle ama ending lakadore paisa nungsagi matangda nungainadaba kitang tholakpa yai adu mayam singse kadawi haiba matamda death situation gi sangdaneba hojik lairiba pose ko kitang fere haiba wakhalonda samamnaba adagi tobom khangdaba lairiba situation sida kayam koina leigini haidana khanba tanza duneba hojik lairise ko
ꯃꯐꯝ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯣꯡꯉꯒ ꯆꯠꯅꯤꯡꯕ, ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯂꯩꯇꯥꯗꯕ ꯀꯣ ꯊꯦꯡꯅꯔꯨꯕ, ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯟꯅ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯣꯏꯅ ꯊꯣꯛꯂꯛꯄ, ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯃꯤꯡ ꯇꯧꯅꯤꯡꯕ, ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯝꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯍꯧꯔꯤꯕꯅꯤ, ꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯣꯛꯄ ꯀꯣ ꯑꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯖꯁꯇꯤꯁ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ, ꯑꯩꯅ ꯂꯥꯜꯂꯨꯕ ꯆꯨꯝꯃꯨꯕ ꯑꯗꯨ ꯇꯧꯔꯨꯕ ꯑꯗꯥ ꯇꯧꯔꯨꯕ ꯃꯌꯥꯝꯁꯤꯒꯤ ꯖꯁꯇꯤꯁ ꯑꯃ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯝꯇꯪ ꯎꯅꯤꯡꯕ, ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯏꯁꯥꯗ ꯇꯠꯇꯅ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯊꯦꯡꯅꯔꯤꯕ ꯑꯣꯕꯁꯇꯤꯀꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯗꯧꯕ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯥꯌꯣꯛꯅꯔꯒ ꯆꯠꯀꯦ ꯍꯥꯏꯗꯅꯗꯤ ꯆꯠꯂꯦꯕ, ꯑꯗꯨꯕꯨ ꯏꯁꯥꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯍꯧꯒꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯕ ꯋꯥꯅ ꯊꯣꯛꯄ ꯇꯟꯖꯥ ꯑꯣꯏꯌꯦꯕꯀꯣ꯫ ꯑꯗꯨꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯇꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯒꯅꯦꯕ꯫ ꯑꯝꯇꯪ ꯀꯨꯞꯅ ꯌꯦꯡꯕꯤꯌꯣꯕ, ꯈꯟꯕꯤꯌꯣꯕꯀꯣ, ꯁꯤꯒꯤ ꯑꯩꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃ ꯈꯪꯅꯔꯨꯔꯦ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯣꯏꯅꯔꯨꯔꯦ, ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯟꯖꯟ ꯍꯟꯖꯟ ꯊꯣꯛꯏ, ꯅꯠꯇ꯭ꯔꯒ ꯄꯩꯁꯥꯃꯛꯇ ꯊꯥꯗꯕ ꯑꯣꯏꯔꯁꯨ ꯊꯥꯗꯔꯦ, ꯊꯥꯗꯔꯒ ꯀꯩꯗꯧꯕ ꯊꯥꯗꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯠꯅꯕꯣꯏ ꯆꯩꯅꯕꯣꯏ ꯃꯥꯡꯕꯣꯏ, ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯐꯀꯤ ꯖꯔꯅꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯄꯦꯇꯔꯟ ꯊꯣꯛꯄ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯀꯣ꯫ ꯐꯖꯅ ꯃꯨꯟꯅ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ, ꯁꯤꯅꯦꯕ ꯍꯤꯂꯤꯡ ꯍꯥꯏꯁꯦ, ꯑꯩꯅ ꯊꯣꯛꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯃ ꯐꯖꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯕꯨ ꯍꯤꯜ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ, ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯒꯗꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤꯒ ꯋꯥꯍꯩꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯔꯁꯨ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯈꯤꯇꯪ ꯂꯩꯕꯗꯧꯅ ꯋꯥꯡꯕꯗꯧꯅ ꯂꯩꯌꯦꯕ꯫ ꯑꯗꯨꯅ ꯈꯤꯇꯪ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯦ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯦꯛꯁꯇ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦꯀꯣ, ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯝꯃꯒꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ ꯗꯤꯖꯔꯞ ꯑꯣꯏꯌꯦꯕꯀꯣ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯃꯤꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ, ꯈꯪꯗꯅ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯅ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ, ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯅꯨ ꯀꯣ꯫ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯌꯥꯎꯗ꯭ꯔꯕ, ꯀꯦꯃꯦꯁꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯕ, ꯁꯨꯞꯅꯇꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯑꯃꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤ ꯍꯥꯏꯗꯅ ꯆꯠꯃꯤꯟꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇꯣ ꯋꯥꯡꯉꯦꯕꯀꯣ꯫ ꯑꯗꯨꯅ ꯀꯔꯤ ꯂꯦꯠꯁ ꯌꯣꯔ ꯐ꯭ꯔꯦꯟ ꯍꯦꯜꯞ ꯌꯨ, ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯝ ꯂꯣꯏꯅꯕꯤꯕ, ꯁꯤꯁꯦ ꯀꯥꯟꯅꯒꯅꯦꯕ꯫ ꯀꯔꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯌꯥꯔꯤꯡ ꯇꯧꯕ ꯌꯥꯗꯕ ꯇꯥꯟꯖꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯦꯟꯇꯦꯜꯂꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯔꯤꯂꯦꯁꯟꯁꯤꯞ ꯂꯥꯛꯀꯗꯧꯔꯤ, ꯑꯗꯨ ꯇꯧꯒꯗꯧꯔꯤ ꯑꯗꯥ ꯇꯧꯒꯗꯧꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ꯫ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯟ ꯀꯦꯔꯤꯌꯔ ꯏꯁꯨꯁꯦ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯟ ꯀꯦꯔꯤꯌꯔ ꯏꯁꯨꯁꯦ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯑꯣꯏꯅꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯊꯣꯛꯏꯕꯀꯣ꯫ ꯑꯗꯨꯅ ꯑꯗꯨꯗꯩꯗ ꯈꯤꯇꯪ ꯐꯣꯀꯁ ꯄꯤꯕꯤꯌꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯔꯤꯂꯦꯁꯟꯁꯤꯞꯇꯀꯣ꯫ ꯃꯇꯝ ꯈꯤꯇꯪꯗꯤ ꯆꯪꯈꯤꯒꯗꯧꯔꯤꯀꯣ ꯅꯣꯏꯒꯤ ꯁꯣꯂꯨꯁꯟꯁꯦ, ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯕꯁꯨ ꯉꯝꯗꯕꯒꯨꯝ ꯇꯧ, ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯅꯧꯕ ꯑꯃꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯅꯣ ꯇꯧꯔꯛꯇꯕꯒꯤ
ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯁꯦꯄꯔꯦꯁꯟ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯜ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯇꯝ ꯄꯤꯖꯧ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯌꯨꯅꯤꯚꯔꯁꯅ ꯄꯤꯕ ꯃꯇꯝꯅꯦ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯣ ꯄꯥꯁ ꯂꯥꯏꯐꯇ ꯅꯠꯇ꯭ꯔꯒꯅ ꯄꯥꯁꯇ ꯈꯪꯅꯈꯤꯕ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯖꯜꯂꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯀꯣ ꯍꯥꯟꯅ ꯕꯤꯐꯣꯔ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯌꯨꯝ ꯄꯥꯟꯕ ꯃꯤꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯉꯥꯡꯕꯗ ꯑꯣꯏꯒꯦꯔꯥ ꯁꯛꯄꯗ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯣ ꯅꯦꯛꯁꯇ ꯁꯤ ꯄꯦꯔꯥꯃꯤꯠꯁꯦ ꯈꯟꯕ ꯃꯤꯉꯩꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯄ꯭ꯔꯤꯗꯤꯛꯁꯟ ꯅꯠꯇꯦꯀꯣ ꯒꯥꯏꯗꯦꯟꯁꯅꯦꯅ ꯂꯧꯕꯤꯌꯨ ꯁꯤꯗꯒꯤ ꯑꯐꯕꯁꯤꯡ ꯑꯗꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯀꯝꯗꯧꯒꯗꯒꯦ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯗꯒꯦ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣꯕꯀꯣ ꯑꯣꯊꯣꯔꯤꯇꯤ ꯄꯥꯏꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤ ꯀꯔꯥꯁꯦ ꯑꯁꯣꯝꯗꯒꯤ ꯆꯠꯄ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯝꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯤꯟꯕꯤꯕ ꯉꯥꯡꯁꯤꯟꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯎꯏꯌꯦꯕꯀꯣ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯖꯁꯇꯤꯁꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦꯀꯣ ꯖꯁꯇꯤꯁꯁꯨ ꯐꯪꯒꯅꯤ ꯅꯪꯒꯤ ꯁꯥꯔꯀꯜ ꯅꯪꯉꯣꯟꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯏꯅꯔꯖꯤꯁꯦ ꯂꯩꯌꯦꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯩꯅꯣꯝꯗ ꯕꯦꯂꯦꯟꯁꯤꯡ ꯃꯣꯠ ꯑꯃꯗ ꯊꯝꯕꯤꯌꯨꯀꯣ ꯃꯤꯅ ꯈꯤꯇꯪ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯒ ꯀꯩꯗꯧꯕꯒ ꯍꯥꯟꯅ ꯆꯣꯡꯁꯤꯜꯂꯒ ꯂꯥꯛꯄ ꯅꯠꯇꯕꯀꯣ ꯏꯁꯥꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯒꯤ ꯏꯃꯣꯁꯟꯒ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯒ ꯑꯅꯤꯁꯦ ꯇꯨꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯋꯥꯈꯜꯗ ꯄꯨꯔꯤꯕ ꯕ꯭ꯔꯗꯟꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯌꯨꯀꯣ ꯂꯧꯊꯣꯛꯄ ꯉꯝꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯄꯨꯕꯗꯤ ꯌꯥꯝꯅ ꯄꯨꯔꯤ ꯃꯔꯝ ꯑꯁꯤꯅ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯂꯩꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦꯀꯣ ꯃꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯦꯂꯦꯟꯗꯔ ꯃꯣꯠꯇꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯦꯂꯦꯟꯗꯔ ꯃꯣꯠꯇ ꯑꯩꯒꯤ ꯕꯦꯁ ꯑꯣꯐ ꯗ ꯕꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯈꯜꯂꯤꯕ ꯃꯤ ꯑꯗꯨꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯈꯜꯂꯒ ꯁꯦꯂꯦꯟꯗꯔ ꯃꯣꯠꯇ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯚꯦꯔꯤ ꯁꯨꯟ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯔꯛꯀꯅꯤ ꯅ꯭ꯌꯨ ꯕꯤꯒꯅꯤꯡ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯑꯩ ꯏꯁꯥꯒꯤ ꯅꯥꯛꯇ ꯌꯧꯔꯛꯀꯗꯧꯔꯤ ꯅꯠꯇ꯭ꯔꯒ ꯈꯪꯅꯒꯗꯧꯔꯤꯀꯣ ꯑꯗꯣ ꯂꯣꯏꯅꯕ ꯃꯇꯝꯗ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯖꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯖꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯖꯦꯁꯟ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯇꯟꯖꯥ ꯆꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯤꯗꯣ ꯑꯗꯨꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯈꯪꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯦ ꯌꯥꯝꯅ ꯍꯦꯄꯤ ꯃꯣꯠꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯃ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯀꯟꯁꯤꯂꯦꯁꯟ ꯐꯥꯎꯕ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯊꯦꯡꯛ ꯌꯨ ꯅꯦꯛꯁꯀꯤ ꯄꯦꯔꯥꯃꯤꯠ ꯈꯟꯕ ꯃꯤꯈꯩꯒꯤ ꯄꯥꯏꯔꯥꯠꯀꯤ ꯄꯦꯔꯥꯃꯤꯠ ꯈꯟꯕ ꯃꯤꯈꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ
ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯗꯧꯔꯤ ꯑꯗꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯗꯧꯔꯤ ꯀꯥꯟꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯒ ꯃꯪꯉꯒ ꯂꯩꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯠꯁꯟꯕ ꯃꯇꯝꯗ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯟꯇꯔꯁꯤꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯕꯨ ꯈꯪꯕ ꯍꯩꯕ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯣꯏꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯁꯀꯤ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯍꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯅ ꯇꯧꯖꯔꯨꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯈꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯔꯦꯟꯗꯔ ꯃꯣꯠꯇ ꯂꯩꯊꯣꯛꯄ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯊꯣꯛꯂꯛꯇꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯏꯗꯕ ꯑꯦꯡꯖꯥꯏꯇꯤ ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯛꯇꯗ ꯑꯣꯏꯅ ꯕ꯭ꯔꯗꯟꯁꯦ ꯂꯣꯏꯅꯃꯛ ꯊꯥꯡꯒꯠꯂꯕꯗꯧꯅ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯀꯅꯥꯗ ꯊꯣꯛꯑꯝꯗꯣꯏꯅꯣ ꯀꯥꯏꯅ ꯈꯟꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯅꯦꯛꯁꯀꯤ 3 monthꯁꯤꯗꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯇꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯤ ꯂꯥꯛꯀꯅꯦꯕ 3 monthꯁꯤꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯅꯪꯅ ꯇꯥꯟꯅꯅꯤꯡꯕ ꯑꯗꯒꯤ ꯂꯣꯏꯅꯅꯤꯡꯕ ꯃꯤ ꯁꯝꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯍꯤꯜ ꯇꯧꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯕ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯆꯨꯔꯁꯨ ꯅꯣꯡꯃꯁꯨ ꯀꯩ ꯍꯥꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯈꯇꯪ ꯑꯣꯏꯕ ꯍꯦꯟꯀꯠꯂꯛꯄ ꯂꯩꯇꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯈꯤꯇꯪ ꯑꯣꯏꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯤꯗꯤꯛꯁꯟ ꯅꯠꯇꯦ ꯒꯥꯏꯗꯦꯟꯁꯅꯦꯕꯀꯣ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕ ꯀꯣ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯏꯂꯨꯖꯟ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯈꯤꯇꯪ ꯋꯥꯡꯅ ꯂꯩ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯆꯦꯛꯁꯟꯁꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯑꯝꯇꯪꯗꯤ ꯆꯣꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯇ꯭ꯔꯥꯏꯄꯤꯡ ꯑꯃꯗ ꯄꯨꯔꯥ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕꯒꯤ ꯀꯩꯅꯣꯗ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯦꯟꯖꯦꯜ ꯒꯥꯏꯗꯦꯟꯁ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯥꯔꯀꯦꯟꯖꯦꯜ ꯌꯨꯔꯦꯜꯅ ꯀꯔꯤ ꯍꯥꯏꯕꯤꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯥꯔꯀꯦꯟꯖꯦꯜ ꯌꯨꯔꯦꯜꯅ ꯀꯔꯤ ꯄꯤꯔꯤ ꯍꯥꯏꯕꯗꯨꯃ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯤꯌꯨꯀꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯃꯇꯝ ꯊꯥꯗꯕꯤꯌꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯏꯁꯥꯅ ꯄꯥꯝꯃꯤꯕꯗꯨ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯁꯇꯦꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯈꯟꯇꯣꯛꯄꯤꯌꯨ ꯀꯣ ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯤꯁꯤꯒꯗꯤ ꯀꯩꯗꯧꯏ ꯂꯥꯛꯀꯗꯧꯔꯤ ꯑꯦꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯍꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯍꯜꯂꯣꯝꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯃꯁꯥ ꯃꯇꯣꯝꯗꯅ ꯏꯁꯥꯅ ꯊꯤꯖꯔꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯥꯛꯀꯗꯧꯔꯤꯕꯀꯣ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯇꯥꯏꯝ ꯏꯁꯄꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯐꯪꯒꯗꯧꯔꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯔꯦꯕꯀꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯅꯕ ꯑꯗꯒꯤ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯑꯣꯏꯅꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯏꯁꯥꯅ ꯏꯁꯥꯒꯤꯗ ꯚꯦꯂꯨ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯇꯝ ꯄꯤꯖꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯚꯦꯂꯨ ꯄꯤꯖꯕ ꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯇꯧꯕꯤꯌꯣ ꯁꯤ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕꯗꯨ ꯑꯣꯏꯒꯅꯤ ꯊꯦꯡꯛ ꯌꯨ